ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯀꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯊꯤꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯃꯈꯥ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯥꯅꯨ, ꯊꯣꯏꯅ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ, ꯆꯍꯤ 35ꯃꯨꯛ ꯁꯨꯔꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯨꯕꯅ ꯍꯧꯖꯤꯛ ꯍꯤꯡꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯅ ꯕꯖꯥꯔꯗ ꯀ꯭ꯋꯥ ꯌꯣꯜꯂꯒ ꯍꯤꯡꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯑꯗꯨꯝ ꯊꯛꯂꯒꯇ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ, ꯀ꯭ꯂꯥꯁ 12 ꯇꯝꯂꯤ, ꯆꯍꯤ 19 ꯁꯨꯔꯦ꯫ ꯕꯥꯅꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕ ꯕꯖꯥꯔ ꯃꯌꯥꯗ ꯄꯤꯛꯇꯛꯅ ꯀ꯭ꯋꯥ ꯌꯣꯟꯖꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯩꯇꯩ ꯗꯨꯀꯥꯟ ꯄꯥꯛ ꯂꯩꯇꯦ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯡꯒꯤ ꯗꯨꯀꯥꯟ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯗꯨ꯫ ꯃꯌꯥꯡꯁꯤꯡꯗꯨꯅꯁꯨ ꯃꯤꯠꯌꯦꯡ ꯆꯨꯝꯅꯁꯨ ꯀꯩꯁꯨ ꯌꯦꯡꯗꯦ, ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯄꯥꯛꯅ ꯌꯥꯎꯗꯕ ꯃꯌꯥꯡꯒꯤ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯗꯨꯅꯁꯨ ꯃꯤꯠꯌꯦꯡ ꯆꯨꯝꯅ ꯌꯦꯡꯕꯤꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯆꯥꯒꯗꯧꯒꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯐꯖꯕ ꯃꯤꯠꯌꯦꯡꯗꯤ ꯅꯠꯇ ꯃꯣꯏ ꯃꯁꯦꯟ ꯀꯌꯥ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯕꯥꯅꯨꯒꯤ ꯌꯨꯝꯁꯤ ꯕꯖꯥꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2ꯔꯣꯝ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯆꯠꯈꯤꯒꯗꯕꯗꯨꯒꯤ ꯄꯥꯝꯃꯨꯔꯗꯨꯅ ꯑꯗꯨꯃꯛ ꯈꯣꯡꯅ ꯆꯠꯄꯅꯤ꯫ ꯅꯣꯡꯃ ꯑꯃ ꯕꯥꯅꯨꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯏ꯫ ꯄꯨꯡꯁꯨ 9 ꯇꯥꯔꯝꯒꯗꯧꯔꯦ꯫ ꯕꯥꯅꯨꯁꯨ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯇꯥꯔꯛꯀꯅꯤ ꯈꯪꯗꯕꯅ ꯐꯤꯔꯣꯜ ꯑꯊꯥꯕꯁꯨ ꯂꯤꯠꯂꯛꯇ꯭ꯔꯦ, ꯁꯥꯇꯤꯟꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯣꯠꯂꯦ, ꯃꯁꯥꯁꯨ ꯏꯪꯕꯅ ꯁꯨꯝ ꯇꯣꯏꯕ꯫ ꯂꯝꯕꯤꯁꯨ ꯃꯤ ꯄꯥꯛ ꯆꯠꯇ꯭ꯔꯦ꯫ ꯅꯣꯡꯁꯨ ꯆꯨꯕꯅ ꯃꯝꯁꯨ ꯈꯔ ꯑꯗꯨꯃꯛ ꯃꯝꯂꯦ꯫ ꯊꯦꯡꯖꯤꯟꯈꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕ꯭ꯔꯞ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯗꯨꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯃꯛ ꯆꯨꯕꯅ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯅꯣꯡ ꯊꯨꯞꯄ ꯌꯥꯕ ꯖꯒꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯦ꯫ ꯕꯥꯅꯨꯁꯨ ꯇꯟꯖꯥꯗꯨꯗ ꯃꯁꯥꯁꯦ ꯏꯪꯕꯒꯤ ꯈꯥꯡꯂꯒ ꯂꯩꯔꯤꯀꯥꯟ ꯑꯗꯨꯗ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯔꯨꯝ ꯑꯃꯒꯤ ꯃꯌꯥꯗ ꯈꯣꯟꯖꯦꯜ ꯑꯃꯅ "ꯏꯇꯩꯃ" ꯍꯥꯏꯅ ꯀꯧꯔꯛꯄ ꯇꯥꯕꯗ ꯕꯥꯅꯨꯁꯨ ꯅꯣꯡꯅꯒ ꯇꯥꯕꯅ ꯃꯝꯒ ꯃꯝꯕꯅꯦ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯕꯥꯅꯨꯅ ꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯕꯥꯅꯨꯒꯤ ꯄꯥꯟ ꯗꯨꯀꯥꯟꯗ ꯇꯣꯏꯅ ꯂꯥꯛꯂꯒ ꯀ꯭ꯋꯥ ꯆꯥꯕ ꯂꯦꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯅꯨꯁꯨ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯕ ꯑꯣꯏꯕꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗ ꯁꯣꯏꯕꯗꯒꯤ ꯍꯦꯛ ꯇꯨꯁꯤꯜꯂꯤ꯫ ꯂꯦꯝꯕꯅ "ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ? ꯐꯤꯔꯣꯜꯀꯗꯣ ꯂꯣꯏ ꯆꯣꯠꯂꯦ" ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯄꯤ꯫ ꯕꯥꯅꯨꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ, ꯑꯗꯨꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯦ, ꯅꯣꯡꯁꯤꯅꯒ ꯂꯣꯏꯅ ꯆꯣꯠꯂꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯂꯦꯝꯕꯅ "ꯏꯇꯩꯃ, ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅꯁꯨ ꯆꯨꯔꯦ, ꯏꯇꯩꯃꯒꯤ ꯐꯤꯔꯣꯜꯁꯨ ꯂꯣꯏ ꯆꯣꯠꯂ ꯃꯥꯜꯂꯦ꯫ ꯐꯤꯚꯔ ꯑꯃꯨꯛ ꯇꯧꯔꯅꯤ, ꯃꯅꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯆꯪꯂꯒ ꯂꯩꯌꯨ." ꯕꯥꯅꯨꯁꯨ ꯅꯣꯡꯅ ꯀꯟꯕꯒ ꯏꯪꯁꯨ ꯏꯪꯕꯒ ꯑꯗꯨꯝ ꯇꯟꯅ ꯇꯞꯅ ꯆꯪꯉꯤ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ꯫ ꯂꯦꯝꯕꯅ ꯇꯨꯡꯂꯣꯝꯗꯒꯤ ꯕꯥꯅꯨꯒꯤ ꯃꯅꯤꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯃꯊꯛꯇ ꯀꯥꯈꯠꯂꯣ, ꯍꯤꯇꯔꯁꯨ ꯂꯩꯍꯧꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯕꯥꯅꯨꯁꯨ ꯁꯨꯝ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯦꯝꯕꯅ ꯑꯁꯣꯏꯕ ꯁꯥꯔꯒ ꯃꯈꯨꯠꯇ ꯍꯦꯛ ꯊꯦꯡꯂꯛꯂꯝꯃꯤ꯫ ꯕꯥꯅꯨꯁꯨ ꯈꯪꯍꯧꯗꯅ ꯂꯦꯝꯕꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯔꯒ ꯀꯥꯈꯠꯂꯤ꯫ ꯃꯊꯛꯀꯤ ꯔꯨꯝ ꯑꯗꯨ ꯌꯥꯝꯅ ꯅꯥꯜꯂꯤ, ꯐꯖꯅ ꯗꯦꯀꯣꯔꯦꯁꯟꯀꯁꯨ ꯇꯧꯏ, ꯑꯗꯨꯒ ꯕꯦꯗꯔꯨꯝ ꯑꯃꯁꯨ ꯂꯩ꯫ ꯑꯃꯨꯛꯐꯥꯎ ꯑꯗꯨꯃꯥꯏꯅ ꯐꯖꯕ ꯐꯃꯨꯡ ꯎꯖꯗ꯭ꯔꯤ ꯕꯥꯅꯨꯗꯤ꯫ ꯕꯥꯅꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯑꯁꯤꯒꯨꯝꯕ ꯐꯃꯨꯡꯁꯤꯗꯤ ꯑꯩꯅ ꯇꯨꯝꯕ ꯀꯥꯏꯁꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯐꯪꯉꯔꯣꯏꯅꯦꯀꯣ꯫ ꯑꯁꯤ ꯈꯟꯅ ꯁꯣꯐꯥ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯦꯝꯕꯅ "ꯁꯦ ꯇꯥꯋꯦꯜꯁꯦ, ꯁꯤꯅ ꯆꯣꯠꯂꯤꯗꯣ ꯇꯩꯊꯣꯛꯑꯣ ꯏꯇꯩꯃ, ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ, ꯆꯥ ꯑꯃ ꯊꯛꯈꯤꯁꯤ" ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯪꯈꯤ ꯂꯦꯝꯕꯗꯨ꯫ ꯕꯥꯅꯨꯁꯨ ꯑꯆꯣꯠꯄꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯤꯉꯩꯗ ꯂꯦꯝꯕꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯆꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯑꯗꯨꯗ ꯃꯨꯟꯅ
ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯦꯝꯕꯁꯨ ꯃꯇꯝꯁꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯚꯥꯅꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯚꯥꯅꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯚꯥꯅꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯏ꯫ ꯂꯦꯝꯕꯅ ꯆꯥꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯚꯥꯅꯨꯁꯨ ꯆꯥꯗꯨ ꯂꯧꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯦ꯫ ꯏꯪꯕ ꯑꯗꯨꯗ ꯆꯥ ꯊꯛꯄꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯚꯥꯅꯨꯅ ꯆꯥꯁꯤ ꯌꯥꯝꯅ ꯍꯥꯎꯏ, ꯂꯣꯟꯕ ꯌꯥꯝ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯅꯗꯨꯅ ꯅꯣꯛꯅꯩ꯫ ꯂꯦꯝꯕꯅ ꯅꯣꯛꯂꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯌꯥꯝꯅ ꯂꯩꯔꯤꯗ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯚꯥꯅꯨꯁꯨ ꯀꯩꯝꯇ ꯍꯥꯏꯗꯅ ꯆꯥꯗꯨ ꯂꯣꯏꯅ ꯊꯛꯆꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯂꯦꯝꯕꯅ, "ꯏꯇꯩꯃ, ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯊꯦꯡꯂ ꯐꯥꯎꯕ ꯀ꯭ꯋꯥ ꯌꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯩꯀꯩ ꯑꯃꯠꯇ ꯍꯣꯠꯅꯗ꯭ꯔꯕ꯭ꯔꯣ ꯏꯇꯩꯃ?" ꯚꯥꯅꯨꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ, "ꯂꯦꯝꯕ, ꯅꯈꯣꯏ ꯇꯥꯃꯣꯗꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯄꯒ ꯆꯥꯕꯒ ꯉꯥꯎꯕꯒ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯦꯗ꯫ ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯥꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯁꯦꯜꯁꯦ 50-50 ꯄꯤꯗꯧꯔꯤꯕꯅꯤ." ꯂꯦꯝꯕꯅ ꯃꯈꯥ ꯇꯥꯅ, "ꯑꯗꯣ ꯊꯦꯡꯅ ꯍꯜꯂꯛꯄꯩꯗꯤ ꯀꯩꯝ ꯍꯥꯏꯗꯕ꯭ꯔꯥ ꯏꯇꯩꯃ?" "ꯀꯥꯏꯗꯩꯅꯣꯗ ꯂꯦꯝꯕ, ꯃꯥꯗꯤꯅꯦ 12 ꯍꯦꯜꯂꯒ ꯑꯗꯨꯃꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝꯌꯥꯏꯒꯤꯅꯦ ꯂꯩꯕꯥꯛ ꯃꯊꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗ ꯇꯨꯝꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯥ, ꯃꯉꯣꯟꯗ ꯃꯇꯨ ꯃꯆꯥ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕꯒꯤꯅꯦ ꯀꯔꯤꯝꯇ ꯅꯥꯆꯨꯡꯈꯤꯗ꯭ꯔꯦꯗ." ꯂꯦꯝꯕꯅ, "ꯑꯁ ꯏꯇꯩꯃ, ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯂꯝꯃꯅꯤꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯛꯈꯤ꯫ ꯚꯥꯅꯨꯅ, "ꯋꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯗꯧ." ꯇꯟꯖꯥ ꯑꯗꯨꯗ ꯚꯥꯅꯨꯁꯨ ꯃꯁꯥꯗ ꯈꯪꯍꯧꯗ ꯀꯩꯅꯣꯝꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯩꯅꯗꯕ ꯑꯃ ꯃꯔꯦꯡ ꯆꯠꯄꯒꯨꯝ ꯍꯧꯔꯛꯈꯤ꯫ ꯂꯦꯝꯕꯅ, "ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ? ꯏꯇꯩꯃ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯧ ꯂꯩꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯚꯥꯅꯨꯅ, "ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ." ꯑꯗꯨꯕꯨ ꯚꯥꯅꯨꯗꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯥꯁꯨ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯈꯣꯡ ꯑꯅꯤꯁꯨ ꯆꯞꯁꯤꯜꯂꯒ ꯋꯥꯅ ꯈꯥꯡꯖꯩ꯫ ꯑꯗꯨꯒ ꯂꯦꯝꯕꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ, "ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ ꯃꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗ ꯁꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯚꯥꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯏꯇꯩꯃ, ꯅꯪꯗꯤ ꯌꯥꯝ ꯐꯖꯩ. ꯑꯩꯅꯁꯨ ꯈꯟꯖꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ ꯏꯇꯩꯃ ꯅꯪꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯚꯥꯅꯨꯕꯨ ꯂꯦꯝꯕꯅ ꯈꯪꯀꯣꯟ ꯍꯦꯛ ꯀꯣꯟꯁꯤꯜꯂꯤ꯫ ꯚꯥꯅꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯠ ꯂꯣꯜꯂꯒ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯚꯥꯅꯨꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯃꯨꯡꯗ ꯏꯟꯁꯤꯜꯂꯤ꯫ ꯂꯦꯝꯕꯅ, "ꯏꯇꯩꯃ, ꯅꯪ ꯍꯟꯈ꯭ꯔꯅꯣ. ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ. ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ, ꯑꯩꯒ ꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ." ꯚꯥꯅꯨ ꯁꯥꯎꯅ, "ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ. ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ. ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ. ꯅꯪ ꯑꯩꯅ ꯄꯨꯂꯤꯁꯇ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯕꯗ ꯂꯦꯝꯕꯅ ꯚꯥꯅꯨꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯐꯤ ꯊꯣꯡꯗ꯭ꯔꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯂꯦꯝꯕꯅ ꯅꯝꯗꯨꯅ, "ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯑꯩ ꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅꯦ ꯅꯪꯁꯦ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯀꯗꯧꯔꯤꯕꯅꯤ. ꯁꯦ, 2,000 ꯁꯤꯜꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯑꯗꯨ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ, "ꯏꯇꯩꯃ, ꯁꯥꯎꯔꯅꯨꯁꯦ. ꯑꯩ ꯏꯇꯩꯃꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯇꯧꯕꯅꯦꯕ. ꯁꯥꯎꯔꯅꯨ. ꯇꯥꯃꯣꯅ ꯊꯋꯥ ꯁꯥꯕꯤꯗꯕꯗꯣ ꯅꯅꯥꯎꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯅꯅꯥꯎꯅ ꯋꯥꯈꯜꯁꯦ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯤꯔꯛꯏ꯫ ꯃꯐꯤꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯁꯦꯠꯆꯤꯜꯂꯒ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯅ ꯃꯥ ꯌꯨꯝ ꯇꯥꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯥꯔꯝꯕ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯈꯨꯠꯇ ꯂꯦꯝꯕꯅ ꯄꯤꯔꯛꯄ 2,000ꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 10:30 ꯍꯦꯜꯂꯝꯂꯦ꯫
ꯌꯨꯝ ꯌꯧꯕꯒ ꯕꯥꯅꯨꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ, ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯆꯥꯕ ꯊꯛꯄ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯨ ꯐꯨꯜꯗ ꯉꯥꯎꯔꯒ ꯂꯥꯛꯑꯒ ꯀꯩꯀꯩꯅꯣ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯕꯥꯅꯨꯁꯨ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯌꯨ ꯊꯛꯅꯅꯕ ꯁꯦꯜ 50 ꯑꯗꯨ ꯄꯤꯔꯝꯂꯒ ꯕꯖꯥꯔ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯕꯥꯅꯨꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯐꯝꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯕꯒꯨꯝ ꯇꯧꯏ ꯍꯥꯏꯅ ꯈꯟꯖꯩ ꯕꯥꯅꯨꯒꯤ ꯋꯥꯈꯜꯗ꯫ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯟꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯛꯀꯦ ꯇꯧꯔꯤꯉꯩ ꯂꯦꯝꯕꯗꯨ ꯂꯥꯛꯑꯒ, "ꯇꯩꯃ, ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯎꯁꯤꯗꯅ?" ꯕꯥꯅꯨꯁꯨ ꯄꯥꯈꯠꯄ ꯒꯔꯤꯕꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯈ꯭ꯔꯕꯗꯤ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯈꯟꯊꯔꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯌꯨꯁꯨ ꯉꯧꯔꯤ ꯉꯧꯔꯤ ꯇꯧꯔꯤ ꯂꯦꯝꯕ ꯃꯁꯥꯗꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯦꯝꯕꯅ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕꯥꯅꯨꯅ ꯏꯟꯕꯗ ꯂꯣꯡꯅ ꯍꯦꯛ ꯇꯥꯈꯤ꯫ ꯂꯦꯝꯕꯅ, "ꯀꯩꯅꯣ ꯏꯇꯩꯃ, ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯜꯂꯒ ꯑꯩꯁꯦ ꯅꯪꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩꯁꯦ ꯅꯅꯥꯎ ꯂꯦꯝꯕꯅꯤꯅꯦ, ꯑꯩ ꯈꯪꯗ꯭ꯔꯕ꯭ꯔꯥꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯜꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗ, "ꯑꯩꯗꯤ ꯏꯇꯩꯃꯒꯤꯅꯤ, ꯏꯇꯩꯃꯅ ꯍꯥꯏꯔꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕ. ꯅꯪꯅ ꯕꯖꯥꯔ ꯊꯣꯛꯑꯒ ꯏꯔꯥꯡ ꯇꯧꯕꯗꯣ ꯑꯩ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯅꯤꯡꯕ꯭ꯔꯣ?" ꯕꯥꯅꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯕ ꯇꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯔꯦꯁꯇꯨꯔꯦꯟꯠꯗ ꯂꯩꯔꯒ ꯄꯥꯟ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯀ꯭ꯋꯥ ꯃꯇꯞ ꯈꯔ ꯇꯞꯍꯜꯂꯤ꯫ 5,000 ꯄꯤꯁꯤꯜꯂꯒ ꯆꯠꯈꯤ꯫ ꯕꯥꯅꯨꯁꯨ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁꯥ ꯐꯪꯕ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯁꯤꯗ, ꯑꯣꯛꯇꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯕꯥꯅꯨꯅ ꯇꯧꯔꯛꯄꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯃꯆꯥꯒꯤ ꯁ꯭ꯀꯨꯜ ꯇꯝꯕꯒꯤ ꯄꯩꯁꯥ ꯀꯌꯥ ꯃꯦꯟꯅꯕ ꯅꯠꯇꯅ ꯄꯩꯁꯥ ꯈꯔ ꯈꯔ ꯇꯨꯡꯁꯤꯟꯕꯁꯨ ꯉꯝꯕꯒꯨꯝ ꯈꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯋꯥꯈꯜꯗ꯫ ꯕꯥꯅꯨꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯇꯧꯔꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯈꯪꯕꯗꯒꯤ ꯁꯤꯟꯐꯝꯁꯤꯗꯒꯤ ꯈꯔ ꯈꯔ ꯂꯥꯞꯊꯣꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯀꯣꯐꯤ ꯁꯣꯞ ꯑꯃ ꯍꯥꯡꯂꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯌꯥꯝꯅ ꯆꯝꯅ ꯂꯩꯔꯦ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯣꯏ ꯀꯔꯤꯕꯣꯏ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯒ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯤ꯫ ꯃꯄꯥꯗꯤ ꯌꯨꯝꯗ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯗꯨꯅ ꯑꯗꯨꯃꯛ ꯌꯨꯝꯗ ꯂꯩꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯅꯨ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯆꯣꯞꯄ ꯇꯥ ꯔꯥꯖꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯗꯨꯀꯥꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯔꯥꯝꯅꯔꯕ ꯅꯣꯡꯁꯥꯅ ꯁꯖꯤ ꯑꯃꯣꯝꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯕꯒꯨꯝ ꯕꯥꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ "ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯕꯥꯅꯨ" ꯀꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯤ ꯃꯁꯛꯁꯤꯒ꯫ ꯕꯥꯅꯨꯁꯨ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯥ ꯔꯥꯖꯦꯟ ꯑꯗꯨꯅ, "ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯅꯪꯕꯨ ꯇꯟꯖꯥ ꯉꯥꯏꯔꯛꯂꯤꯕꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯅꯥꯀꯣꯡ ꯃꯌꯥꯗ, "ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯁꯤ" ꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯅꯨꯅ ꯁꯥꯎꯔꯒ, "ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯎꯔꯥ ꯍꯥ ꯇꯥ ꯔꯥꯖꯦꯟ? ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥ ꯍꯥꯏꯗꯨꯕꯨ ꯅꯪ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯎꯔꯅ?" ꯔꯥꯖꯦꯟꯅ, "ꯕꯥꯅꯨ, ꯃꯤ ꯈꯪꯒꯗꯕꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥ ꯂꯣꯏ ꯄꯤꯒꯦꯕ. ꯌꯥꯗ꯭ꯔꯗꯤꯀꯣ ꯅꯪꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯂꯩ, ꯅꯪꯒꯤ ꯅꯨꯄꯥꯗ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯨꯔꯣ, ꯎꯠꯂꯨꯔꯣ." ꯕꯥꯅꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯔꯥꯖꯦꯟ, ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛꯇ ꯀꯛꯄꯤꯌꯨ, ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ?" ꯕꯥꯅꯨꯁꯨ ꯄꯥꯈꯠꯂꯗꯨꯅ, "ꯇꯥ ꯔꯥꯖꯦꯟ, ꯌꯥꯔꯦ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯅꯨ ꯀꯣꯐꯤ ꯁꯣꯞ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯔꯥꯖꯦꯟꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯔꯥꯖꯦꯟꯒ ꯕꯥꯅꯨꯒ ꯑꯗꯨ ꯂꯝꯕꯤ ꯈꯔ ꯈꯨꯔꯞ ꯇꯧꯕ ꯁꯨꯛꯇꯛ ꯇꯧꯕ ꯑꯃꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ,
ꯕꯥꯅꯨ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯍꯥꯏꯕ. ꯑꯩꯅ ꯀꯅꯥꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯀꯩꯗꯧꯕꯒꯦ, ꯈꯪꯍꯜꯂꯣꯏꯗ. ꯀꯥ ꯑꯃꯗ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯕꯥꯅꯨꯅ ꯀꯞꯆꯔꯒ. ꯕꯥꯅꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯒ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ, ꯇꯥꯔꯥꯖꯦ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕꯤꯒꯅꯨ. ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯑꯗꯨꯕꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯥꯅꯨ, ꯑꯩꯗꯤ ꯅꯉꯣꯟꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ ꯅꯐꯝꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯐꯣꯡꯗꯣꯛꯅꯤꯡꯕ. ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤ? ꯃꯥꯗꯤ ꯅꯪꯕꯨ ꯑꯣꯠꯄ ꯈꯛꯇ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ. ꯃꯥꯅꯕꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ꯭ꯔꯣ? ꯄꯦꯜꯍꯟꯕ ꯉꯝꯕ꯭ꯔꯣ? ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯑꯣꯏ. ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯁꯤ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯦ. ꯄꯩꯁꯥ ꯅꯪꯒꯤ ꯀꯌꯥ ꯋꯥꯠꯂꯤ ꯑꯩ ꯂꯣꯏꯅ ꯄꯤꯒꯦ ꯕꯥꯅꯨ. ꯕꯥꯅꯨꯅ, ꯑꯩꯕꯨ ꯄꯩꯁꯥꯅ ꯆꯠꯄ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯏꯕ ꯇꯥꯔꯥꯖꯦ. ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ. ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ. ꯇꯥꯔꯥꯖꯦꯅ, ꯕꯥꯅꯨ, ꯅꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯀꯦ ꯈꯟꯒꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯏꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯕꯥꯅꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯅꯥꯁꯨꯟ ꯄꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒ ꯇꯤꯟꯅꯕ, ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ, ꯂꯦꯝꯕꯅ ꯍꯥꯏꯕꯅ ꯌꯥꯏ. ꯑꯗꯣ ꯐꯔꯦ, ꯅꯪꯅ ꯁꯨꯝ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯒꯗꯤꯅꯦ, ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯅ ꯇꯞ ꯇꯧꯏ. ꯕꯥꯅꯨꯅ, ꯇꯥꯔꯥꯖꯦ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ. ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯇꯥꯔꯥꯖꯦ. ꯕꯥꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯔꯥꯖꯦꯟꯅ ꯕꯥꯅꯨꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ. ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯊꯠꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯂꯩꯔꯝꯂꯒ ꯊꯣꯛꯂꯛꯏ. ꯕꯥꯅꯨꯗ 4,000 ꯄꯤꯔꯝꯂꯒ ꯁꯤ ꯂꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟ ꯆꯠꯈ꯭ꯔꯦ. ꯕꯥꯅꯨꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯇꯧꯗꯕ ꯁꯥꯔꯒ ꯃꯍꯥꯛꯀꯤ ꯀꯣꯐꯤ ꯁꯣꯞꯇ ꯂꯥꯛꯑꯒ ꯑꯃꯨꯛ ꯗꯨꯀꯥꯟ ꯐꯝꯂꯒ ꯂꯩꯔꯦ. ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗ ꯃꯄꯨꯛꯅꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯗꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯔꯥꯖꯦꯟꯅ ꯄꯤꯔꯝꯕ ꯄꯩꯁꯥ ꯑꯃꯗꯤ ꯗꯨꯀꯥꯟꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯃꯆꯥꯕꯨ ꯀꯣꯂꯦꯖꯀꯤ ꯃꯤꯡ ꯆꯟꯅꯅꯕ ꯄꯩꯁꯥꯗꯤ ꯀꯣꯟꯅꯕꯗꯨ ꯋꯥꯈꯜꯗꯗꯤ ꯍꯦꯟꯅ ꯂꯩꯇꯥꯖꯩ. ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯟꯖꯤꯜꯂꯨꯔꯒ ꯄꯦꯟꯅ ꯀꯞꯆꯩ. ꯁꯤꯔꯒꯦ ꯐꯥꯎꯕ ꯈꯜꯂꯨꯔꯦ. ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯀꯩꯗ ꯀꯥꯟꯅꯒꯅꯤ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯃꯆꯥ ꯂꯥꯜꯂꯤ. ꯑꯩ ꯇꯁꯦꯡꯅ ꯈꯪꯏ. ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯅꯨꯄꯥ ꯃꯥꯅ ꯑꯣꯛꯇꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯀꯣ. ꯑꯩ ꯁꯤꯕ ꯌꯥꯗꯦ. ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯍꯧꯏ. ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯁꯤꯔꯒꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯕꯥꯅꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ. ꯋꯥꯈꯜ ꯃꯌꯥꯝꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯨꯝꯕꯪꯅꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ. ꯋꯥꯃꯟꯈꯤꯕꯅ ꯇꯨꯝꯊꯈ꯭ꯔꯦ. ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 3:30 ꯇꯥꯔꯝꯂꯦ. ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯦꯡꯂꯒ ꯆꯣꯛꯊꯔꯨꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤ. ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯍꯔꯥꯎꯅ, ꯁꯦ, ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯆꯠꯂꯨꯔꯣ. ꯏꯃꯥꯁꯨ ꯍꯌꯦꯡꯗꯤ ꯕꯖꯥꯔ ꯆꯠꯂꯔꯣꯏꯒꯦ. ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ. ꯃꯆꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯅꯥꯊꯩꯔꯝꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯃꯤꯟꯅꯗꯨꯅ ꯃꯄꯥꯒꯤ ꯆꯔꯨ ꯊꯜꯂꯝꯂꯒ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯃꯆꯥꯅꯨꯄꯤꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔ ꯍꯧꯔꯒ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯤꯒꯤ ꯈꯨꯠꯂꯪꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ.
Nungthil pung animuk tarakle. Banusu hiplambadagi samalli haiduna irujanaba leikaigi pukhridagi ising sokluge haiduna tholaklami. Bathroom phasana saraga thamba natabana yumgi nakanda irulujage haiduna dress honglaga ising chaithagi tawba da ngairi. Rajenga Banugagi nupa adu yu ngauraga hairang tawraga changlai. Tawribi fibamdu Rajena mamit kupta makhai yengi nisha hange hektaw. Banushu Rajengi mityengdugi artha khangi aduna prap loishili. Adubu Rajena tanja yenglaga Banuna dress hongge haiduna tawriba adu yengduna leirami. Banuga Rajenga mo mit chanarakre. Haifet laishinduna Banushu yamatuna honglaga rumda changi. Rajensu Banugi nupada yamba yomsu khangnarabanina nanawsu honjakrage. Banugi nupana hoi haiduna marakta la'u kainasu hairami. Rajensu hoi hairaga duma khankre. Banusu Rajengi yu ngauraga hairang tawraga chakhibadu yenglaga nokningba phawrami. Banu mapukningda khajik olakpagum tawre. Miyoibagi punsisi angakpani haibaduni. Rajengi mafam ama thamba horaklami. Nongalaga hanagom machanupisu college kakre. Magi nupadasu hanagom lupayang kay piramle. Banusu dukan romda like. Mahausagom adumak dukan famli. Matam kuirabagi tungda lembadu dukan mafamda lai. Banu ubada changsilaklaga. Nungaribo, kamay tawrigi itimo. Banusu, hoi, nungari haiba tabanida nang. Asi hairaga magi tabak tawpam thokpa tawraga lay. Lemba maraw lay na banuda amok yengli. Banusu lembagi maraw lay ba atramit yengadu khangbagum tawi. Adubo, dukanda miyam na lay ba na lembagi mafamda tanja amata fangde. Haifet Banugi manak changsilaglaga. Ay hayang mapalong na chatori dima. Business trip amagi. Nangi nahanwaigi kwagi mahawlo. Amok tangga chaning mani. Ado mathang lakpada wanya charge. Chatlokike. Asi hayam laga usikta minu ama nuklaga chatki. Banugi wakhanda kari thui haiduna magi mapautam nibuna ingonda. Aisibo magi maturaba. Misingse sibu sidrabadi angakpagi angakpangakta haibadun. Magi thaw. Magi tabak tawpam thokpa tawraga amuk laikre. Nungthingi matamni nungsaso yamna kanna sai. Banugi dukandugi mayoknaraga leiriba mayanggi dukansingdugi thongnolaga lay. Milat patanja yenglaga Rajen changsilaklami. Banusu Rajendu ubada karisu hainadaba phawtre. Ahoyna dum harau kopsili. Rajensu munna duma gengi. Banusu Tarajen yengidubu kadaidana haibanida. Ay khangi ko. Asumna hairaga ngaihak gengnaduna lay. Rajena Banu nangse fadiyam phajabajani. Nupa kayagi midafam nakse. Nangbu dukan asida sum phamlaga thambase ay pandrebo. Onthokna pamujakre idi. Mi mayamnaga mitaramgani khalubada. Ay thamoise puba ngamdri. Asi hairaga Rajendu noklai. Banusu nokfet tawraga. Tarajen ada tai paisa pibigi haibro. Dukan phambaga loina tokthoage. Yabro Tarajen. Rajensu asengba phammanu toktho. Ay nungaiteba nangi seldo ay pirage. Michina matak launa khachili Rajendu. Banusu matang matam chadana Rajena khalaiba michiduda michana rubada ikairap tawna nonthai. Rajensu Banugi mawong adu khangladuna dukana adu loishilo. Ayraklami. Nangshi aigi nupi oina leiroba. Nangshi yamna pamjare. Banuna kangluraba lainasingsi. Tarajen ngasidi nauna yening hulaledo. Adubu Tarajen hanagum
ꯂꯩ ꯄꯣꯝꯃꯨ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯔꯔꯣꯏꯗꯣ꯫ ꯑꯁꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯃꯤꯟꯅꯔꯦ꯫ ꯄꯨꯡ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯃꯃꯥꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯕꯗ ꯍꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯚꯥꯅꯨꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯊꯔꯒ ꯔꯥꯖꯦꯟꯒ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯍꯟꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯔꯥꯖꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯚꯥꯅꯨꯁꯨ ꯃꯁꯝ ꯃꯅꯥ ꯁꯦꯝꯖꯤꯜꯂꯒ ꯍꯥꯟꯅꯒꯨꯝ ꯗꯨꯀꯥꯟ ꯐꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯉꯟꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯀꯥꯏꯗ ꯆꯠꯂꯨꯒꯦ, ꯑꯩ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯊꯣꯡ ꯂꯣꯜꯂꯝꯃꯤ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯚꯥꯅꯨꯅ ꯏꯀꯥꯏ ꯇꯧꯔꯒ ꯄꯣꯠ ꯆꯩ ꯈꯔꯅꯦ ꯂꯩꯔꯨꯕꯅꯤ ꯏꯃꯥꯗꯣ, ꯗꯨꯀꯥꯟ ꯑꯗꯣ ꯐꯔꯛ ꯇꯥꯏ ꯍꯥꯏꯅ ꯂꯣꯟꯁꯤꯜꯂꯝꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯦꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯦ, ꯂꯣꯏꯔꯒ ꯇꯨꯝꯊꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯕꯛ ꯆꯠꯀꯗꯧꯕꯒꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯄꯨꯈꯠꯂꯤ꯫ ꯗꯣꯛꯇꯔꯅ ꯚꯥꯅꯨꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯚꯥꯅꯨ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ, ꯑꯅꯥꯕꯁꯤꯕꯨ? ꯗꯣꯛꯇꯔꯅ ꯃꯥꯒꯤꯁꯦ ꯑꯅꯥꯕ ꯈꯔꯗꯤ ꯍꯦꯟꯖꯤꯜꯂꯦ, ꯈꯤꯇꯪ ꯉꯟꯅ ꯄꯨꯔꯛꯂꯝꯃꯕꯗꯤ ꯈꯔ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦꯗ, ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯈꯤꯁꯤ, ꯃꯥꯒꯤꯁꯤ ꯌꯨ ꯌꯥꯝꯅꯈꯔ ꯍꯦꯟꯅ ꯊꯛꯆꯤꯟꯕꯗꯒꯤ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯅ ꯇꯦꯁꯁꯦ ꯍꯥꯟꯅ ꯈꯔ ꯇꯧꯊꯣꯛꯁꯤ, ꯑꯜꯇ꯭ꯔꯥꯁꯥꯎꯟ, ꯕ꯭ꯂꯗ ꯇꯦꯁꯁꯦ ꯍꯥꯟꯅ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯨꯞꯄ ꯈꯪꯅꯅꯕ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯅꯠꯇ꯭ꯔꯒ MRI ꯑꯃꯒ ꯂꯧꯅꯅꯕ ꯇꯧꯁꯤ꯫ ꯂꯨꯄꯥ 5,000 ꯈꯛ ꯄꯣꯔꯛꯄꯅꯤ꯫ ꯀꯣꯟꯅꯔꯔꯣꯏꯗꯕꯒꯤ ꯐꯤꯚꯝ ꯎꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗ ꯕꯕꯥꯒ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯄꯩꯁꯥ ꯂꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯇꯧꯍꯧꯔꯦ꯫ ꯚꯥꯅꯨ ꯌꯨꯝ ꯌꯧꯔꯛꯂꯒ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯟꯗꯣꯟꯁꯤꯡꯗ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯁꯅꯥ ꯂꯨꯄꯥ ꯃꯥꯟ ꯆꯥꯡ ꯀꯥꯏꯒꯗꯕꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅ ꯀꯅꯥꯅꯁꯨ ꯄꯤꯔꯛꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯗꯥꯔꯥꯖꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ, ꯗꯥꯔꯥꯖꯦꯟ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ, ꯇꯦꯁ ꯇꯧꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ, ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯂꯨꯄꯥ 10,000 ꯈꯛꯇ ꯄꯨꯒꯦꯕ꯫ ꯔꯥꯖꯦꯟꯅ ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯅꯣ? ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯧꯔꯣ ꯂꯥꯛꯑꯣ, ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯔꯥꯅꯤ ꯑꯣꯏꯔꯣ ꯂꯥꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯏꯆꯥ ꯆꯥꯗ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯩꯁꯥꯗꯨꯗꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯍꯧꯖꯤꯛ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯅꯈ꯭ꯔꯤ꯫ ꯔꯥꯖꯦꯟ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯚꯥꯅꯨ ꯂꯥꯛꯄꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯔꯥꯖꯦꯟꯒꯤ ꯋꯥꯈꯜꯗ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯚꯥꯅꯨ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯁꯕꯥꯟ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯂꯩꯔꯤꯉꯩ ꯚꯥꯅꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯚꯥꯅꯨ, ꯅꯪꯁꯦ ꯑꯩ ꯑꯣꯏꯖꯔꯒꯦꯕ, ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦꯕꯨ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯎꯅꯁꯤꯗꯅ꯫ ꯚꯥꯅු ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ, ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯂꯒ ꯔꯥꯖꯦꯟꯅ ꯃꯈꯨꯠꯇ ꯅꯍꯥꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯄꯤꯔꯛꯂꯝꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯚꯥꯅꯨꯁꯨ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯒ ꯗꯥꯔꯥꯖꯦꯟ, ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦ ꯎꯅꯕꯗꯣ, ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯂꯒꯦ, ꯑꯅꯥꯕꯒꯤꯗꯣ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯚꯥꯅꯨ ꯇꯍꯥ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯦꯟꯅ ꯚꯥꯅꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯅꯤꯡꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯦꯁ ꯇꯧꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯂꯩꯔꯒ ꯂꯥꯛꯏ, ꯈꯔꯗꯤ ꯄꯩꯁꯥ ꯀꯣꯟꯅꯗꯕꯗꯒꯤ ꯂꯩꯔꯛꯇ꯭ꯔꯦ꯫
ꯗꯨꯀꯥꯟꯗꯒꯤ ꯈꯔ ꯂꯥꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯒ ꯆꯥꯕꯗꯒꯤ ꯅꯣꯡꯃꯒꯤ ꯈꯔꯗꯤ ꯐꯔꯛꯂꯦ꯫ ꯔꯥꯖꯦꯟꯁꯨ ꯑꯅꯥꯕ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯕ ꯀꯌꯥ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯗ ꯐꯥꯎꯕ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯚꯥꯅꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯂꯩ꯫ ꯚꯥꯅꯨꯒꯤ ꯅꯨꯄꯥꯅ ꯆꯥ ꯁꯦꯝꯃꯛꯎ ꯔꯥꯖꯦꯟ ꯂꯥꯛꯏꯕꯁꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯆꯥ ꯑꯗꯨ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯂꯒ ꯅꯣꯟꯊꯔꯒ ꯆꯥ ꯑꯗꯨ ꯄꯤ꯫ ꯔꯥꯖꯦꯟꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯚꯥꯅꯨꯁꯨ ꯔꯥꯖꯦꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯂꯦꯞꯈꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯚꯥꯅꯨꯁꯨ ꯀꯥꯗ ꯆꯪꯂꯒ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯔꯥꯖꯦꯟꯁꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯚꯥꯅꯨꯅ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯁꯨ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯐꯒꯠꯂꯕꯗ ꯉꯥꯏꯔꯤꯕꯅꯤ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯤꯉꯩ ꯚꯥꯅꯨꯒꯤ ꯅꯨꯄꯥꯅ ꯌꯨ ꯊꯛꯄ ꯆꯠꯈꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯥꯖꯦꯟꯅ ꯁꯦꯟꯅꯔꯒ ꯂꯩꯕ ꯃꯥꯜꯂꯤ꯫ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯆꯪꯂꯛꯏ ꯔꯥꯖꯦꯟꯗꯨ꯫ ꯚꯥꯅꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯚꯥꯅꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯤ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ ꯗꯥ ꯔꯥꯖꯦꯟ, ꯀꯩꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯤ ꯈꯪꯈ꯭ꯔꯒꯗꯤ ꯑꯩꯕꯨ ꯀꯩꯅꯣ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏꯅꯣ? ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯔꯥꯖꯦꯟꯅ ꯀꯩꯝꯇ ꯈꯟꯒꯅꯨ, ꯀꯅꯥꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦꯗ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯚꯥꯅꯨꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯑꯗꯨꯁꯨ ꯌꯨ ꯈꯤꯇꯪ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯒꯤ ꯍꯥꯏꯔꯤ ꯇꯧꯔꯤ꯫ ꯑꯗꯨꯒ ꯚꯥꯅꯨꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈꯤ꯫ ꯈꯪꯍꯧꯗ ꯔꯥꯖꯦꯟꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯂꯨꯄꯥ 5,000 ꯂꯪꯁꯤꯜꯂꯝꯂꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯍꯥꯏꯔꯪ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯚꯥꯅꯨꯗꯤ ꯔꯥꯖꯦꯟꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯐꯪꯕꯇ ꯍꯣꯠꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯚꯥꯅු ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯎꯈꯣꯡꯊꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯣꯏꯈꯤꯒꯗ꯭ꯔꯥ? ꯚꯥꯅꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯔꯛꯇ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨꯃꯛ ꯃꯉꯥꯏꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯄꯨꯔꯣꯏꯕꯅ ꯊꯋꯥꯏ ꯋꯥꯑꯣꯏꯕꯤꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯌꯥꯗ ꯋꯥꯅ ꯍꯤꯡꯂꯤꯕ? ꯈꯣꯡꯐꯝ ꯑꯃꯇꯪ ꯂꯥꯟꯅ ꯊꯥꯡꯂꯨꯕꯗ ꯚꯥꯅꯨꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯗ ꯑꯍꯣꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯑꯣꯏꯔꯛꯇ꯭ꯔꯕꯗ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥꯅꯤ, ꯄꯥꯡꯒꯜꯅꯤ, ꯂꯧꯁꯤꯡꯒꯤ ꯃꯩꯔꯥꯅꯤ꯫